ꯃꯇꯝ ꯁꯥꯡꯅ ꯁꯦꯝꯕꯤꯗꯗꯨꯅ ꯂꯩꯔꯛꯂꯕ ꯍꯩꯔꯣꯛꯄ ꯇ꯭ꯔꯤ ꯂꯤꯇꯥꯟ ꯋꯥꯡꯃꯗꯒꯤ ꯏꯉꯥꯡꯂꯣꯛ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯀꯣꯏꯂꯥ ꯊꯥꯗꯨꯅ ꯁꯦꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯂꯝꯕꯤ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯅ ꯁꯦꯝꯕꯤꯔꯝꯕ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤꯗ ꯉꯁꯤ ꯇꯥꯡ 15ꯗꯒꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯍꯦꯚꯤ ꯚꯦꯍꯤꯀꯜꯁꯤꯡ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤ ꯑꯁꯤꯗ ꯍꯦꯚꯤ ꯚꯦꯍꯤꯀꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯍꯥꯏꯕ꯭ꯔꯥ ꯒꯥꯔꯤꯁꯤꯡ ꯑꯁꯤꯅ ꯇꯨꯔꯦꯜꯗꯒꯤ ꯅꯨꯡꯆꯥꯛ ꯀꯣꯠꯂꯒ ꯄꯨꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯑꯁꯤ ꯀꯥꯏꯗꯨꯅ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯂꯦ꯫ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯂꯧꯃꯤꯁꯤꯡ ꯑꯃꯗꯤ ꯂꯤꯇꯥꯟ ꯋꯥꯡꯃ ꯑꯃꯗꯤ ꯏꯉꯥꯡꯂꯣꯛ ꯄ꯭ꯔꯖꯥꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 15ꯗꯒꯤ ꯌꯨꯠ ꯗꯦꯚꯦꯂꯞꯃꯦꯟꯠ ꯀ꯭ꯂꯕ ꯍꯩꯔꯣꯛ ꯂꯤꯇꯥꯟ ꯋꯥꯡꯃ ꯑꯃꯗꯤ ꯏꯉꯥꯡꯂꯣꯛ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯌꯨꯠ ꯀ꯭ꯂꯕ ꯂꯣꯏꯅꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯄꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯤꯇꯥꯟ ꯋꯥꯡꯃꯗꯒꯤ ꯏꯉꯥꯡꯂꯣꯛ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯗ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯍꯦꯚꯤ ꯚꯦꯍꯤꯀꯜꯁꯤꯡ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯗꯥꯏꯇ ꯄꯨꯖꯒꯗꯕꯅꯤ ꯑꯃꯗꯤ ꯂꯝꯕꯤ ꯑꯁꯤꯕꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯦꯝꯖꯤꯟꯕꯤꯅꯕꯁꯨ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯏꯉꯥꯡꯂꯣꯛ ꯇꯥꯕ ꯂꯝꯕꯤ ꯃꯔꯨꯑꯣꯏꯅ ꯂꯤꯇꯥꯟ ꯋꯥꯡꯃꯗꯒꯤ ꯏꯉꯥꯡꯂꯣꯛ ꯇꯥꯕ ꯂꯝꯕꯤꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯀꯣꯏꯂꯥ ꯊꯥꯗꯨꯅ ꯂꯥꯛꯄꯗꯣ ꯀꯣꯏꯂꯥ ꯊꯥꯔꯀꯥꯟꯁꯤꯗ ꯀꯣꯏꯂꯥ ꯊꯥꯕꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯝꯗꯕ ꯑꯗꯨꯒ ꯅꯣꯡ ꯃꯔꯛꯇ ꯊꯥꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯀꯥꯏꯔꯦ ꯃꯇꯦꯛ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯏꯔꯦ꯫ ꯀꯥꯏꯔꯤꯁꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯦꯚꯤ ꯂꯣꯗ ꯗ꯭ꯔꯥꯏꯚꯔꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯃꯥꯟꯁꯤꯡꯅ ꯆꯠꯂꯛꯄꯒꯤ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯂꯝꯕꯤꯁꯤ ꯌꯥꯔꯛꯇꯕ ꯐꯤꯕꯝ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯤꯇꯥꯟ ꯋꯥꯡꯃ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯏꯉꯥꯡꯂꯣꯛꯀꯤ ꯀ꯭ꯂꯕ ꯑꯅꯤꯅ ꯆꯨꯅꯔꯀꯥꯟꯗ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯄꯨꯟꯅ ꯊꯣꯛꯂꯒ ꯉꯁꯤꯗꯒꯤ ꯍꯧꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯗꯩꯗ ꯍꯦꯚꯤ ꯂꯣꯗ ꯗ꯭ꯔꯥꯏꯚꯔꯅꯆꯤꯡꯕ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯑꯅꯤꯁꯤꯅ ꯆꯞ ꯃꯥꯟꯅ ꯂꯦꯞꯂꯒ ꯊꯤꯡꯖꯤꯟꯖꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕꯅ ꯁꯤꯗ ꯆꯠꯂꯛꯄ ꯈꯣꯠꯂꯛꯄ ꯇꯥꯔꯒꯗꯤ ꯁꯤꯗ ꯊꯕꯛ ꯇꯥꯕ ꯕꯥꯇꯛ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯗꯥꯏꯇ ꯇꯧꯒꯗꯕꯅꯤꯅ ꯍꯥꯏꯔꯤꯕ ꯂꯤꯇꯥꯟ ꯋꯥꯡꯃ ꯀ꯭ꯂꯕ ꯑꯃꯁꯨꯡ ꯏꯉꯥꯡꯂꯣꯛ ꯀ꯭ꯂꯕ ꯑꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯩ꯫ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯄꯥꯁꯤꯡ ꯄ꯭ꯔꯖꯥ ꯊꯣꯛꯑꯒ ꯀꯣꯏꯂꯥꯁꯦ ꯊꯥꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯀꯣꯏꯂꯥ ꯊꯥꯔꯛꯂꯦꯅ ꯑꯩꯈꯣꯏꯁꯦ ꯍꯔꯥꯎꯖꯗꯅ ꯂꯩꯔꯝꯕꯅꯦ꯫ ꯑꯗꯨ ꯊꯥꯕ ꯊꯥ 6 ꯃꯔꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ꯫ ꯍꯩꯕ꯭ꯔꯥ ꯆꯠꯂꯤꯕ ꯒꯥꯔꯤ ꯑꯆꯧ ꯃꯌꯥꯝꯁꯤ ꯆꯠꯄ ꯃꯔꯝ ꯑꯣꯏꯗꯅ ꯀꯣꯏꯂꯥꯁꯦ ꯂꯣꯏ ꯀꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯗꯅ ꯅꯨꯄꯤ ꯃꯌꯥꯝ ꯊꯣꯛꯑꯒ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯊꯤꯡꯖꯤꯟꯖꯔꯝꯃꯦ꯫ ꯉꯁꯤ ꯀꯣꯏꯂꯥ ꯊꯥꯔꯛꯂꯦ ꯍꯔꯥꯎꯔꯦ ꯑꯗꯨꯒ ꯊꯥ 2 ꯐꯥꯎ ꯐꯥꯗ꯭ꯔꯤꯉꯩ ꯂꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?